ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯖꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯨꯊꯣꯛꯆꯔꯤꯕ ꯏꯈꯦꯡꯗꯨꯒꯤ ꯆꯩꯊꯦꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯇꯤꯌꯥꯗ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯄꯨꯝꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯈꯨꯝꯖꯤꯟꯈꯤ꯫ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯆꯨꯔꯤ ꯅꯣꯡꯁꯨ꯫ ꯍꯨꯏ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯑꯍꯤꯡꯗꯨ ꯅꯤꯜꯂꯔꯤ꯫ ꯎꯁꯥ ꯋꯥꯁꯥ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯒꯤ ꯌꯩꯁꯤꯟꯅꯕ ꯈꯣꯟꯖꯦꯜꯅ ꯑꯍꯤꯡꯗꯨꯒꯤ ꯑꯀꯤꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯌꯥꯏ ꯍꯥꯞꯂꯔꯤ꯫ ꯃꯅꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯈꯨꯠꯅ ꯅꯣꯡꯕꯨ ꯌꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯂꯦꯞꯄ ꯎꯏ꯫ ꯃꯅꯤ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯣꯡ ꯑꯃꯨꯛꯀ ꯃꯃꯤꯠ ꯈꯪꯈꯥꯛ ꯈꯥꯛꯂꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯈꯤꯕꯗꯨ ꯎꯏ꯫ ꯃꯅꯤ ꯅꯣꯡꯂꯛꯇꯨꯗ ꯆꯠꯈ꯭ꯔꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯌꯥꯝꯅ ꯈꯪꯅꯤꯡꯂꯛꯏ꯫ ꯃꯅꯤ ꯆꯠꯈ꯭ꯔꯤꯕ ꯁꯛꯈꯪꯗꯕ ꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯂꯛꯇꯨꯗ ꯀꯨꯝꯊꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯤꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯁꯥꯒꯜꯗ ꯈꯪꯌꯥꯟ ꯌꯥꯜꯂꯛꯏ꯫ ꯃꯅꯤ ꯍꯥꯏꯐꯦꯠ ꯀꯤꯔꯞ ꯇꯧꯅ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯅꯤ ꯃꯥꯒꯤ ꯃꯃꯥꯅ ꯃꯈꯨꯠ ꯑꯣꯏꯗ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯕꯕꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯃꯅꯤ ꯅꯪꯅ ꯅꯣꯡꯂꯛꯁꯤꯗ ꯇꯧꯔꯤꯕꯁꯦ? ꯉꯁꯥꯏꯗꯩ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ? ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ ꯃꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯝꯂꯕ ꯑꯍꯤꯡꯁꯤꯗ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ? ꯅꯪ ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯍꯤꯡꯁꯤꯗ ꯇꯨꯃꯤꯟꯅ ꯆꯦꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ"꯫ ꯃꯃꯥꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯑꯣꯏꯅ ꯃꯄꯤ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯅ ꯀꯞꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯈꯤ꯫ ꯃꯅꯤ ꯃꯃꯥꯒꯤ ꯁꯥꯒꯜꯗ ꯃꯈꯨꯠ ꯊꯝꯂꯒ, "ꯀꯔꯤꯅꯣ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩ ꯀꯔꯤꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯏꯅꯣ? ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯕꯗꯨꯗ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯊꯣꯛꯂꯨꯕꯅꯦ ꯏꯃꯥ"꯫ ꯃꯅꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯀꯞꯄ ꯈꯪꯇꯣꯛ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜ ꯑꯃꯅ, "ꯍꯥ, ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯄꯥꯂꯤ ꯇꯥꯔꯕꯣ"꯫ ꯃꯅꯤ ꯄꯨꯡꯉꯛ ꯉꯛꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯔꯤꯅꯣ ꯕꯕꯥ, ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯄꯥꯂꯤ ꯍꯥꯏꯕꯗꯤ"꯫ ꯃꯄꯥꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯅꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯔꯤꯅꯣ ꯏꯃꯥ, ꯕꯕꯥꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯗꯨꯒ ꯏꯃꯥꯅ ꯀꯞꯂꯝꯕꯗꯩ ꯀꯔꯤꯒꯤ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤꯕ? ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ"꯫ ꯃꯅꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯅ ꯊꯣꯛꯂꯤꯕ? ꯏꯃꯥ, ꯕꯕꯥ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯉꯥꯎꯔꯕ ꯍꯥꯏꯗꯨꯔꯣ? ꯑꯩꯕꯨ ꯁ꯭ꯀꯨꯜꯗ ꯃꯇꯝ ꯈꯔ ꯆꯠꯈꯤꯅꯨ ꯑꯃꯗꯤ ꯏꯃꯨꯡꯗꯩ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯈꯥꯝꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯁꯤꯗ ꯅꯠꯇꯦ, ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯡꯃꯇ ꯂꯥꯛꯇ꯭ꯔꯤꯕ? ꯍꯥꯏꯕꯤꯌꯨ ꯕꯕꯥ, ꯑꯩꯁꯦ ꯉꯥꯎꯔꯕ꯭ꯔꯣ"꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ, "ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦ. ꯅꯁꯥ ꯈꯔ ꯉꯝꯗꯕꯗꯨꯗ ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯅꯕ ꯏꯃꯥꯅ ꯍꯥꯏꯕꯅꯦ"꯫ ꯃꯅꯤ ꯃꯃꯥꯒꯤ ꯁꯥꯒꯜ ꯅꯣꯝꯗꯨꯅ, "ꯍꯥꯏꯕꯤꯌꯣ ꯏꯃꯥ, ꯅꯆꯥꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯅꯤꯗꯨꯅ ꯁꯨꯖꯤꯟꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜ ꯂꯩꯈꯤꯗ꯭ꯔꯦ. ꯃꯍꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯨꯡꯉꯣ"꯫ ꯃꯅꯤ ꯌꯥꯝꯅ ꯉꯛꯅ, "ꯍꯥ, ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜꯕꯣ"꯫ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯍꯥꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯥꯁꯥꯁꯨꯅꯦ"꯫ ꯑꯁꯨꯝꯅ ꯃꯅꯤꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯈꯨꯜꯗꯨꯗꯩ ꯇꯥꯟꯊꯣꯛꯈꯤꯕ, ꯂꯤꯟꯊꯣꯏꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ, ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ, ꯑꯥꯁꯥꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯈꯨꯁꯤ ꯑꯃꯗꯤ ꯈꯨꯜꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯄꯨꯝꯕꯁꯤ ꯃꯄꯥꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯅꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯅꯥ ꯃꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯅꯤꯒꯤ ꯕꯕꯥ ꯃꯃꯥꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯂꯛꯑꯦ꯫ ꯅꯣꯡꯃꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯤꯟꯊꯣꯏꯒ ꯃꯥꯒ ꯇꯠꯇꯅ ꯊꯩꯅꯐꯝ
ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯃꯐꯝꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎꯈꯣꯡꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯉꯥꯗꯨꯅ ꯂꯦꯞꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯧꯍꯧꯅꯅ ꯎꯔꯛꯏ꯫ ꯈꯨꯜꯗꯨꯒꯤ ꯆꯤꯡꯃꯥꯏꯗꯨꯗ ꯍꯧꯔꯤꯕ ꯎꯗ ꯌꯣꯠꯄꯤꯅ ꯌꯩꯁꯤꯟꯗꯨꯅ ꯊꯥꯔꯤꯕ ꯎꯄꯥꯛꯇꯨꯗ ꯃꯅꯤ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯈꯨꯜꯗꯨꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯀꯣꯀꯤꯜꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯃꯥꯂꯪꯒꯤ ꯇꯥꯟꯊꯥ ꯆꯥꯅ ꯏꯁꯩ ꯁꯛꯂꯤ꯫ ꯆꯤꯡꯃꯥꯏꯗꯨꯗꯩ ꯈꯖꯤꯛ ꯀꯨꯝꯊꯔꯒ ꯆꯤꯡꯈꯣꯡꯗꯨꯗ ꯑꯁꯪꯕ ꯐꯧꯅꯥꯁꯤꯡꯅ ꯃꯥꯂꯪꯒꯤ ꯏꯄꯣꯝꯗ ꯖꯒꯣꯏ ꯁꯥꯔꯤ꯫ ꯇꯞꯂꯤ ꯇꯞꯂꯤ ꯍꯨꯝꯂꯛꯄ ꯃꯥꯂꯪꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯥꯡꯒꯤ ꯁꯥꯏꯗꯨ ꯆꯣꯏꯖꯥꯏꯅꯅ ꯃꯥꯏꯊꯣꯡꯗ ꯇꯥꯍꯜꯂꯔꯤ꯫ ꯂꯤꯟꯊꯣꯏ ꯃꯁꯝ ꯁꯦꯝ ꯁꯦꯝꯗꯨꯅ ꯃꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯃꯅꯤ, ꯑꯩꯗꯤ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯒꯤ ꯈꯟꯖꯕ ꯅꯇꯧꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯑꯗꯣ ꯃꯤꯒꯤ ꯈꯜꯂꯤꯉꯩꯗ ꯑꯩꯕꯨꯁꯨ ꯀꯥꯎꯊꯣꯛꯄꯤꯈꯤꯗ꯭ꯔꯥꯅ ꯃꯔꯛ ꯃꯔꯛꯇ ꯆꯤꯡꯅꯕ ꯐꯥꯎꯔꯛꯑꯦ"꯫ ꯃꯅꯤ: "ꯂꯤꯟꯊꯣꯏ, ꯑꯩꯁꯦ ꯅꯪꯒꯤꯅꯦ, ꯅꯪꯒꯤ꯫ ꯍꯟꯗꯛ ꯌꯥꯎꯁꯪꯁꯤꯗ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯅꯣꯏ ꯌꯨꯝꯗ ꯏꯃꯥ ꯕꯕꯥ ꯊꯥꯔꯛꯂꯗꯣꯏꯅꯦ"꯫ ꯂꯤꯟꯊꯣꯏ: "ꯑꯁꯦꯡꯕ"꯫ ꯃꯅꯤ: "ꯑꯁꯦꯡꯕꯒꯤꯅꯦ ꯂꯤꯟꯊꯣꯏ꯫ ꯑꯗꯣ ꯗꯥ ꯊꯥꯅꯤꯜꯁꯦ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯋꯦ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯥꯏ ꯃꯇꯧꯁꯦ"꯫ ꯃꯅꯤ: "ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯑꯣꯏꯔꯤꯅꯤꯗ, ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯦ"꯫ ꯂꯤꯟꯊꯣꯏ: "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ"꯫ ꯃꯅꯤ: "ꯃꯁꯤ ꯇꯣꯛꯈꯣꯅꯦ ꯂꯤꯟꯊꯣꯏ꯫ ꯂꯤꯟꯊꯣꯏ, ꯅꯪ ꯑꯩꯕꯨ ꯀꯌꯥꯝꯗꯤ ꯅꯨꯡꯁꯤ"꯫ ꯂꯤꯟꯊꯣꯏ: "ꯗꯥ ꯃꯅꯤ, ꯅꯪ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ, ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯀꯔꯤꯒꯨꯝꯕ ꯇꯧꯕꯤꯔꯝꯂꯕꯁꯨ, ꯑꯩꯗꯤ ꯅꯪꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯅꯃꯤꯒꯨꯝ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯩ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ, ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯅꯪ ꯌꯥꯎꯗꯅꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯪꯒ ꯀꯥꯏꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯗꯥ ꯃꯅꯤ, ꯑꯩꯅ ꯐꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯪ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ"꯫ ꯃꯅꯤ ꯈꯪꯍꯧꯗ ꯇꯥꯔꯛꯂꯤꯕ ꯂꯤꯟꯊꯣꯏꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯪꯕꯁꯤꯗꯤ ꯅꯪꯕꯨ ꯀꯞꯍꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯕ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯆꯥꯡꯗꯨꯗꯩ ꯑꯩꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯦ"꯫ ꯂꯤꯟꯊꯣꯏ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, "ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯤꯃꯛ ꯅꯇꯨꯡ ꯏꯜꯍꯧꯔꯗ꯭ꯔꯥ ꯊꯃꯣꯏꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯣꯛꯅꯅꯕ"꯫ ꯃꯅꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯞ ꯇꯧꯔꯒ ꯍꯧꯒꯠꯂꯒ, "ꯑꯩꯒꯤꯗꯤ ꯅꯍꯥꯟꯅ ꯌꯥꯔꯕꯅꯦ꯫ ꯅꯁꯥꯅ ꯍꯥꯏꯔꯛꯂꯤꯉꯩꯁꯤꯗ ꯌꯨꯝꯗ ꯄꯨꯍꯧꯕꯅ ꯐꯔꯅꯤ"꯫ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯞ ꯆꯤꯡꯏ꯫ ꯂꯤꯟꯊꯣꯏ: "ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯆꯗꯣꯏ ꯂꯩꯔꯦ ꯍꯣ ꯅꯨꯡꯁꯤꯕ"꯫ ꯃꯅꯤ ꯑꯃꯨꯛ ꯐꯝꯊꯔꯛꯂꯒ, "ꯑꯩꯁꯨ ꯈꯪꯉꯤꯗ, ꯅꯨꯡꯁꯤꯗꯨꯅ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ"꯫ ꯃꯅꯤ ꯇꯨꯡꯂꯣꯝꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯃꯪꯂꯥꯟꯒꯤ ꯇꯥꯏꯕꯪꯗꯨꯗꯩ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯅꯤ ꯌꯦꯠꯀꯤ ꯃꯃꯤꯠꯇ ꯃꯄꯤ ꯃꯔꯤꯛ ꯑꯃ ꯇꯥꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯪꯒꯤꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯏ꯫ ꯃꯪꯒꯤ: "ꯑꯣꯖꯥ, ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯑꯩꯒ ꯆꯠꯈ꯭ꯔꯁꯤꯗꯅ"꯫ ꯃꯅꯤ: "ꯑꯣ ꯑꯣꯖꯥ, ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯈꯨꯜꯁꯤꯒꯤ ꯐꯖꯕꯕꯨ ꯌꯦꯡꯗꯨꯅ ꯄꯣꯊꯥꯔꯝꯕꯅꯦ꯫ ꯑꯩꯒꯤ ꯒꯥꯔꯤꯗꯨꯁꯨ ꯌꯥꯗꯕꯗꯩ ꯉꯁꯤꯗꯤ ꯈꯣꯡꯅ ꯍꯦꯛꯇ ꯂꯥꯛꯂꯕ꯫ ꯑꯣꯖꯥꯁꯨ ꯂꯥꯛꯂꯕꯅꯤꯅ ꯑꯣꯖꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯌꯥꯏꯌꯦ"꯫ ꯃꯅꯤ ꯃꯪꯒꯤꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯁ꯭ꯀꯨꯜ ꯇꯥꯟꯅ ꯂꯥꯛꯂꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯗꯨꯅ ꯑꯣꯖꯥꯁꯤꯡꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯀ꯭ꯂꯥꯁ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯃꯅꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯊꯥꯔꯤꯕ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯗꯨꯅ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯑꯦꯇꯦꯟꯗꯦꯟꯁ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ, ꯂꯤꯟꯊꯣꯏꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯤꯕ? ꯃꯍꯥꯛ ꯃꯁꯥꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯤꯕ꯭ꯔꯥ? ꯂꯤꯟꯊꯣꯏ ꯁꯤꯕꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯇꯥꯔꯝꯃꯤꯕ? ꯑꯗꯨꯒ ꯑꯃꯨꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯁꯥꯁꯨ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤꯕ? ꯃꯈꯣꯏ ꯄꯨꯝꯕꯁꯦ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯅꯗꯕ꯭ꯔꯥ? ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯈꯤ,
ꯂꯤꯟꯊꯣꯏꯅ ꯑꯍꯥꯟꯕ ꯁꯤꯕ ꯅꯠꯇꯦ. ꯃꯁꯤ ꯄꯨꯝꯕꯁꯤ ꯂꯤꯟꯊꯣꯏꯕꯨ ꯌꯦꯡꯕ ꯃꯥꯏꯕ ꯁꯤꯈꯤꯕꯗꯨꯗꯩ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯄꯅꯦ. ꯊꯥꯅꯤꯜꯒ ꯂꯣꯏꯅꯅ ꯁꯤꯗꯨꯅ ꯇꯥꯔꯝꯂꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥ? ꯃꯁꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇ ꯎꯠ ꯆꯥꯏꯗꯨꯅ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯈꯔꯒꯤꯗꯃꯛ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯩ ꯃꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯕ ꯌꯥꯗꯦ. ꯃꯪꯒꯤ ꯃꯅꯤꯗ ꯆꯦ ꯑꯃ ꯄꯤꯔꯨꯅꯕ ꯃꯅꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ. ꯃꯪꯒꯤ ꯆꯪꯂꯛꯄꯗ ꯃꯅꯤꯅ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯦꯛꯇꯨ ꯇꯥꯍꯧꯔꯝꯃꯤ. ꯃꯪꯒꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯑꯣꯖꯥ, ꯀꯅꯥꯒꯤ ꯈꯣꯡꯒꯨꯜꯅꯣ ꯑꯣꯖꯥꯅ ꯂꯤꯕꯤꯒꯦ ꯍꯥꯏꯔꯤꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ. ꯃꯅꯤ ꯃꯪꯒꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯍꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯕꯥꯡ ꯑꯃꯗ ꯌꯦꯛꯂꯤ ꯈꯣꯠꯂꯤꯕꯗꯨ ꯌꯦꯡꯍꯜꯂꯤ. ꯃꯪꯒꯤ ꯆꯦꯗꯨꯗ ꯌꯦꯡꯂꯒ ꯉꯛꯂꯞ ꯇꯧꯅ ꯃꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩ ꯑꯩꯈꯣꯏ ꯂꯥꯞꯅ ꯂꯩꯁꯦ. ꯃꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ." "ꯑꯣꯖꯥ, ꯁꯦ ꯑꯣꯖꯥꯅ ꯆꯦ ꯑꯃ ꯍꯪꯂꯝꯕꯗꯨ" ꯍꯥꯏꯅ ꯆꯦꯗꯨ ꯄꯤꯔꯝꯂꯒ ꯏꯄꯥ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ. ꯃꯅꯤ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯟꯖꯩ. "ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯒꯤꯁꯦ ꯂꯥꯏ ꯇꯤꯟ ꯐꯅ ꯊꯥꯖꯔꯝꯗꯗꯥꯏꯅꯦ. ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯄꯜꯂꯛꯄꯗ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯃꯥꯁꯨ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯀꯤꯔꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ." ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯂꯩꯍꯧꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯅꯤ ꯊꯣꯡꯅꯥꯎ ꯃꯌꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯉꯁꯥꯏꯒꯤ ꯆꯦꯕꯥꯡ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤ. ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯊꯟꯇ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ. ꯊꯥꯜꯂꯝꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯃꯈꯨꯠꯇ ꯇꯨꯊꯗꯨꯅ ꯇꯥꯔꯛꯏ. ꯀꯦꯟꯗꯜ ꯑꯗꯨ ꯐꯨꯠ ꯃꯨꯠꯈ꯭ꯔꯦ. ꯀꯥꯗꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ. ꯃꯅꯤ ꯀꯦꯟꯗꯜ ꯃꯊꯤꯅ ꯈꯨꯗꯥꯡꯗ ꯇꯥꯔꯛꯄꯗꯨꯗ ꯄꯣꯛꯇꯨꯅ "ꯏꯃꯥ" ꯍꯥꯏꯅ ꯂꯥꯎꯏ. ꯃꯃꯥꯗꯨ ꯆꯥꯛ ꯊꯣꯡꯂꯝꯕꯗꯩ ꯃꯆꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯅꯤꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯆꯥꯒꯤ ꯀꯥꯗꯨ ꯄꯨꯝꯃꯝ ꯃꯝꯂꯝꯕꯗꯨ ꯎꯔꯝꯃꯤ. ꯃꯅꯤ ꯃꯈꯨꯠ ꯈꯟꯗꯨꯅ ꯃꯩꯈꯦꯠ ꯈꯦꯠꯂꯤ. ꯃꯅꯤꯒꯤ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯅ ꯃꯅꯤꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ. ꯃꯅꯤ ꯀꯦꯟꯗꯜ ꯆꯝ ꯆꯝꯅ, "ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ. ꯈꯨꯗꯥꯡꯁꯤꯗ ꯀꯦꯟꯗꯜ ꯃꯊꯤꯅ ꯄꯣꯛꯄꯅꯦ." ꯃꯃꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ. ꯑꯩꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯕ. ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯀꯦꯟꯗꯜ ꯃꯊꯤꯅ ꯄꯣꯛꯄꯗꯨꯗ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤꯅꯦ. ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯁꯤꯜꯂꯒ ꯅꯪꯅ ꯇꯧꯒꯗꯕꯗꯨ ꯏꯪꯊꯤꯖꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ?" ꯃꯅꯤ ꯃꯃꯥꯒꯤ "ꯀꯦꯟꯗꯜ ꯃꯊꯤꯅ ꯄꯣꯛꯄ" ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯗꯨꯒ ꯃꯆꯤꯟꯗ, "ꯃꯈꯣꯏ ꯄꯨꯝꯕꯅ ꯍꯥꯠꯂꯒ ꯀꯔꯤꯒꯤ ꯑꯩꯕꯨꯅ ꯋꯥꯈꯜ ꯈꯛ ꯆꯣꯏꯍꯟꯗꯨꯅ ꯊꯝꯂꯝꯂꯤꯕ? ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ." ꯃꯃꯥꯅ "ꯀꯔꯤ ꯍꯥꯏꯕ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ. ꯃꯅꯤ "ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ." ꯃꯃꯥꯅ "ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯂꯥꯛꯑꯣꯀꯣ. ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯝꯂꯕꯅꯤ, ꯊꯤꯕ ꯍꯧꯔꯝꯂꯒꯦ." ꯃꯅꯤ "ꯍꯣꯏ ꯏꯃꯥ." ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ. ꯃꯅꯤ ꯄꯥꯎꯈꯨꯝ ꯑꯃ ꯀꯟꯅ ꯊꯤꯔꯤ. ꯆꯦꯗꯨꯗ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯃꯗꯤ ꯃꯁꯤ ꯄꯨꯝꯕꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯂꯩꯍꯧꯏ. ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯝꯂꯒ ꯊꯥꯅꯤꯜꯒ ꯁꯤꯗꯨꯅ ꯇꯥꯔꯝꯂꯤꯕ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯗꯨꯒꯗꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯩ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯑꯃꯗꯤ ꯃꯍꯥꯛ ꯈꯨꯜꯁꯤꯗ ꯀꯔꯝꯅ ꯁꯤꯗꯨꯅ ꯇꯥꯔꯝꯂꯤꯕꯅꯣ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯗꯨ ꯀꯣꯂꯣꯝꯅ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯤ. ꯃꯃꯥꯅ ꯆꯥꯛꯁꯪꯗꯩ "ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ" ꯀꯧꯔꯛꯄꯗꯨꯗ ꯆꯦꯗꯨ ꯊꯨꯞꯆꯤꯜꯂꯒ ꯂꯥꯏꯔꯤꯛ ꯃꯔꯛꯇꯨꯗ ꯅꯟꯗꯨꯅ ꯊꯝꯖꯤꯜꯂꯝꯂꯒ ꯀꯦꯟꯗꯜꯗꯨ ꯄꯨꯔꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯏ. ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯡ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ. ꯃꯅꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯏ. ꯃꯃꯥꯅ ꯃꯅꯤꯒꯤ ꯃꯈꯨꯠ ꯇꯥꯞ ꯐꯥꯏ. ꯑꯗꯨꯒ ꯍꯪꯂꯛꯏ, "ꯀꯅꯥ ꯑꯣꯏꯔꯕꯅꯣ?" ꯃꯄꯥꯟꯗꯩ, "ꯃꯃꯥ, ꯑꯩꯅꯤꯅꯦ ꯅꯪꯕꯣ. ꯊꯣꯡ ꯍꯥꯡꯉꯨꯅꯦ. ꯃꯄꯥꯁꯦ ꯏꯪꯕꯅ ꯌꯥꯗ꯭ꯔꯦꯅꯦ." ꯃꯅꯤ ꯊꯣꯡꯗꯨ ꯍꯥꯡꯏ. ꯃꯅꯤꯒꯤ ꯕꯕꯥꯗꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯃꯨꯊꯠꯂꯒ ꯆꯪꯂꯛꯏ. ꯃꯅꯤꯒꯤ ꯃꯃꯥꯅ ꯃꯅꯤꯒꯤ ꯕꯕꯥꯗ ꯍꯪꯂꯛꯏ, "ꯃꯣꯏ ꯕꯥꯕꯨ ꯉꯁꯤ ꯍꯜꯂꯛꯂꯣꯏ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯗꯤ ꯆꯥꯛꯁꯨ ꯍꯥꯞꯍꯧꯗꯦ. ꯅꯨꯡꯉꯥꯏꯗꯧꯔꯤ ꯇꯧꯔꯤꯁꯦ." ꯃꯅꯤꯒꯤ ꯕꯕꯥꯅ "ꯍꯜꯂꯛꯂꯔꯣꯏ ꯇꯧꯔꯝꯕꯅꯤꯅꯦ. ꯅꯈꯣꯏ ꯈꯛꯇ ꯂꯩꯍꯧꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯅ ꯑꯗꯨꯝ ꯍꯜꯂꯛꯂꯕꯅꯦ. ꯐꯅ ꯉꯟꯅ ꯍꯜꯂꯛꯄꯅꯦ. ꯂꯝꯕꯤꯗ ꯑꯁꯥꯒꯤ ꯕꯕꯥꯗꯨ ꯊꯦꯡꯅꯕꯗꯨꯗ ꯃꯣꯏꯗ ꯉꯥꯏꯍꯥꯛ ꯆꯪꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯛꯂꯕ. ꯂꯝꯕꯤꯁꯦ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯍꯧꯗꯦ. ꯃꯝꯅ ꯃꯝꯂꯤꯕ." ꯃꯅꯤ ꯆꯥꯛꯁꯪꯗꯩ,
ꯕꯕꯥ, ꯏꯃꯥ, ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯇꯧꯔꯣ, ꯆꯥꯛꯁꯦ ꯏꯪꯉꯦ, ꯂꯥꯛꯑꯣ ꯆꯥꯔꯁꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯃꯄꯥꯒ ꯂꯣꯏꯅꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫